अस्सलामुअलैकुम वरहमतुल्लाहि वबरकातुहू। इस्माउल हुस्ना अल्लाह की फजब मिंगलें सिंगी चत्थरकपा अल गफ्फार ओ ngakpi haiba mapuni asman amasung prithibigi amasung anigi marakta leiba pumnamakki pangalbani nonjakokpi haibani chaurakpa artha Quran surah number 39 ayat number 37 मियोबगी गुना पाप अचौबा मचा येंगदना कोपी हाइबा मपुदे अल्लाह नि सेंगलबा कुरान हाइबिरी अमसुंग थांगै सेंगनमक आइदी ngakpi हाइबनी हन्ना हन्ना मपापकी नुंगलांगबा फोंदोकसबा थाजबा सिंगबु अमसुंग अफबा अमल तौबा सिंग अमसुंग मखा ताना लमजिंग इल्लबदी सेंगलबा कुरान सूरा नंबर 10 आयत नंबर 42 कनागुंबना मसागे अरान अहि ngakpinanaba mapu ibungoda changjaba haiba ase mi adugi saukhatchanabagi maram ama oihilli senglaba Quran da haibiri amasung nakhoi thijau aran ahi ngakpinabagi nakhoigi mapudagi amasung mangonda napakki nunglangba phongdokpaga loinana onsinjau maduna mahakna pibigani mahaki thaujangi mapu oiba khudingmakta Saurak Partha Quran surah number 13 ayat number 3 Allah Ta'ala na Nabi Karim da takpi ngakpi wanana saruk oyu naya thangpiyu afaba taunabagi amasung namai leitho'u manaruganu apangjaw singdagi Saurak Partha Quran surah number 3 ayat number 138 Islam na thangai sengna tambi madudi sadaran misam kana amatana paf gunadagi hinduna leiba ngamde karamba mikupta mit na kong khut pukningna aranba ama khankhiba taki ukhiba isana khangna natraga khangdana thokpa oithoi asina matam pumba mapuda pukning